Lalakta AR na kuki nupisinga jagway saminabagi matamla Mahesor. Lan marak asida Assam Rifles na kuki nupisinga jagway saminaduna layba matamla. Sa tharagliba thawong sing asida Assam Rifles sing na kuki militan sawati haiba yagadaw ribarahay na Mahesor thawnaugzam na phongdokre. Ngarang ayuk angan bada yum sangduna layjaba mapamacha yaw na maitay kunja ahum kuki militan sing na halam liba sige matangda. Delhi the best oba media influencer mayam unaduna pangthok pa pawgi mi phamamada wahang asi Mahesor thawnaugzam na hangkhibane ngarang ayuk angan bada kwakta da mi ahum hatuna chatharagli ba thawong asi su mahausagum tumin laisin gadawri bara national media singda kuki singde biles ngakthok pane makhoina lan haukhidi haiduna tawriba aranba propaganda da kayam kuina thajaduna laikhigani haina mahakna makhata na hangkhe nauna muk irang kansilagli ba simak laikhidraba kuki singi haksang sing Torbung Banglada, Pumna Batoglakiba, Warula Dudagine, High Riba Infiltrator Singasi, Matau Karamna, Indiagi Lairol the Puman Gadoribano, Masida Sunatana, State Forcing the Maitay Singe, Michang Changi Haiduna, Siriba Maralasi, Tampakta Mob Lakpada, Nung May Kapkidabra, Mob Takaidabra, Aduga Assam Rifles na, Ching the Karikaram by Exen Taukiba Laikrabagay, Masida AR Sing, Neutral ni Aduga, State Forcing asi, Maitay Gimisang ni Haina, Haigadoribra hainasu Mahesor na makata na hangke